English PAODAM yang tabiri basung buyum nam anuradha de binay kuna na krimzari. Housing maroi ba PAODA. Pung ni puni pangi zane strike Saturday lenga ki mai ke tike wapama mata phongdora palaitri. Kunmangarak Suba International Day of Biodiversity Thoram Awareness Program galuna na pauthokre. Tinungai kolda longmi singe masage law subada permission de yaude haina Central Force na thingba pikre. Lunena Prime Minister Narendra Modi na nominee sadakadaba Rising North-East Investor Summit ngase hodokre. House of Pausan no bizari Indian Army na MSD bus da Manipur haina thaba muthakadabane haina satharakiba thawongge mayuda kokomine chatharakpa pung nipuni pange jane strike ngase ahing nongyai da loiragani hauju phabuge oina lenga ke maikei tege wafam amata phongdora palaitri mafam kya da miyam tholaktuna jane strike sagona ke ngasi nini sanban numita tongan tongan ba mafam singda makhata na miyam na kokomige khongsang sagot kani mafam kaya da EPG sing mai thaduna pen da ba phongdona ke ta sege tangkunda serulele first bengi paulo wajatba pawmi sing na tongba MSD bus da thariba Manipur haiba wahi adu muthallo natrabadi satpa yaro hana gwalda bege set posta matautoba Mari Suba Maharese Menge, personal Chingda Sataraki Batawonka, Adubo Kanmamonda, Yaning the Bapondo Bagaloina Natawonka, Aduki Matanga, Kokomigi Executive Committee, Amadi Consultative Committee, Mipam Amapangto Natonga Bawarikia, Loduna Manipur State Transport Ke Basta, Manipur Haina Thaba Banner, Lautor Laga, Jalanabage Wadip, Lobuda Geneva Senka, Amadi Asagumba. Fa ama Lokibaki Texas Punamak, Lauraga, Governor Napuni Punipange Manunda. Miyam Kangna Sangdora Kadabani, Loinana Manipur ge identity da Singnaba Warep Lokibagi Maramsu, Marilenaba Authority na Miamda Marikjumna Thangadabani, Masage Loinana Manipur, Lengake Chief Secretary, Security Advisor Amadi DCP issue, Pung Nipunipange, Manungda Rizan Togadabani Haina Kokomina demand Tauduna, Zane Strike Kongsang Changseng Kibani, Amadi Kokomina Loriba Warep Senka Adu, Jathariba Pung Nipunipange Zane Strike Manungda. Tabakta ontok trabadi punna khongsangka changsinaba miyam sem saduna lainaba wafam thamkibani haujuk phabage oina taliba demand seng tabakta ontopage mami udri amadi lenga ke maikidege wafam amata phondorapa leitri makhata bakari khongsang sangsalakadrage haibage matangda hayang kokomiga loinana mifama ama pangthoklaba tungda leplakadori Coordinating Committee on Manipur Integrity Kokomina Kokiba Pung Nipunipage Banamarampo Oiraga ngase so kwadama kaitel phamna kide pharmacy khang natana dukan sing thongka hangna kide amadi essential services khang natana passenger puba gari mahusakam sana kide Masjid Natana Sekondar College amadi office sing hangna kide lambi thingbake khongsang tongan tongan mama phangkyada maira paibishingna Central Force ke gari Arak Baseng Kamdana Kanglebang Manipur Thaba sticker season at Nanamke. Ningsing Bayabadi Banta Ase State Asage Ukran District Housing House Pangtuliba Zero Festival Hagdokpa Numita Paumisang Tong by State Transport Garida Thariba Manipur Haiba Wahi Mutakadabane Haibage Taudoka Marilena Nako Kibane. Satari Bapung Nipuni Pangi Zane strike as a mummy Mayai Lambi area de Susana Tadi, Zane strike as an Marampo Ituna Lambi Parinka, Asida Ladiba, Yang Lampo Wabagai Kaitel, Samajan Kaitel, Mayangi Impal Kaiten, Tongkong Laxmi Bazar, Wangway Kaitel, Amadi Samaro Kaiten Singda, Popam Nakide, Dukan Sing Tong Lonari. Lambi asage tungan tungan mama pham singda miyam thoraktuna lambi tingli lambida ana ek lining lishon essential service ke oina de chatok session adumak tawnari India ke state amak oiriba Manipur da buffer zone da thambage wan to karino haina United Club Yaskong president RK Ibichawina phondorakli wapama singasi Yaskong laikai ge Apunba Lop Nipange Maira Pipishing Napunsilaga Moirang Komba Sakwai Jamba Leka the Pankeba Wakat Mipamba Aduga Marilena Napundo Kibane Mana Makata Aduna State Festival among Odiba Sirat Festival as a Sadoga Yana Nabugeta Motasa Kiba Pamisingna Dongliba Gari Ado Manipur Thai Haibagedama Gwal Tapida
thingkiba adu akan mamong da condemn tawi isagi irandampa asida Manipur thaba gari tonglaga chatpada thingba pirakliba asi ayar authority na miyang changbiraga thidokpiu Manipur da lediba praja singh Manipur thogaiba pamde kanagumba Manipur thogaiba pamba mioi kharagi interest da Manipur muthat laga chatpa yani haibagi maramba chapsaba asi karino haiba khangalo Manipur ki Governor Chief Secretary Security Advisor na Manipur haiba sakarino may ekseng na khangdabagam tawre Manipur da President Ronda thamsilaga sananingba mongda sanariba Manipur thogaiba pambada interest lairiba Manipur thogaiba pamliba sing Manipur da lebiranu haina pendaba phongdoke loinana hausig iramdamba asida oiriba thongdok asina praja sing wari iramdamba asige maike kudimak amata chapa yadriba asi miyang changbiduna hanagum tangdo leitana lehanaba honabada mai onsen bana chumgane haike Indiana Manipur ase thawai bidre haibase may ke sengna khangpada natna phajana miyang changbidrabanina mawng tadaba lebakama ohele haiba wafam thamke wakan mi pampa duga mari lenana gwalta bege thawdo judicially inquiry tawgadabani gwalta bida Indian Security Force ke thawang yaning de haibane chingba pleka seng paiduna kholau seng sulauke Wari, aduki mati wari. Amma tauri ka makarom haidai yadi awalum haidai yadi. Moina buffer zone thamdang biraga buffer zone kari buffer zone ke matlab kaino. Manipur sida wo kari buffer zone no. India manung dalai babu Indian Constitution le ya bapola ba India manung dalai riba Manipur state sibu India gi natta baro. Kari maram ngasi division Officer Chandene Sinduna St. Paul High School liwatning the Kunmangarak Suba International Day of Biodiversity ge thoram awareness program pha amakalwena na pangthokre ngasagi palan thoram da Dr. N Munanda Maitei DFO Chandena athoiba Metungland amade St. Paul High School ge principal Joseph Mauna function president oina saruya ke ngasagi International Day of Biodiversity ga mari lainana Dr. N Munana haikebada ngasidi biodiversity ase jatigi lengdaba lanta amagom ngawtaba yadabane aikhoigi jatigi chawkhatpa sel tungge phibamba amadi asengba tungge khunai ama sembada biodiversity ge asoba thokdang lai lamdam amage environment ke phibam lamdam aduge biodiversity na lepe biodiversity na haukiba mirol hausaki mirol amadi tungge miron su samjina hale Dr. Punana makha tana haikibada Miyoi bana pana yamna chakwale hargasu biodiversity yaudana ekhoi hingba ngamloi adubu ngasidi miyoi bana isage kanaba thibada Pitribida pung amada jiba ahom ki sangda manghalle maramasina ekhoina ekhoige biodiversity bo akanba phire pha amaga loinana kandaba yadabane Forest na biodiversity ke nauksumne aikhoi forest kansi u thasi u hingansi lakadriba junge tang manga world environment day asida ngasi sadukyariba satar satri lesangba chani panom sena u chara amamam tang thabada soksilaba aikhoi environment amade biodiversity kanbada asoba mateng oigani maramasina Dr. N Munana Tinkiba Satra Singh amade miyam the International Biodiversity Day na lakpada aikhoi punna honaduna asanga amount amade sa useke khonjena puninninba imalaibang Manipur LSC haina abel tauke Indian Red Cross Society IRCS Kaksang District Branch ke Anirak Suba Mapung Numika Marilainana Lemna Ikatbage Thorampa amanga CHC Kaksang the Pangtokre IRCS Kaksang District Branch amasung NCC Manipur College Kaksang Kusamna Dana District Hospital Kaksang Blood Bank Unit amasung CHC Kaksang Dr. Amadi Staff Sangaloina Ikatbage Thorampa do Pangtoke EB ba Thorampa aduda IRCS Kaksang District Branch ke President su Oiriba DC Kaksang Rohit Anan IAS na Luchingduna Branch asage Thongmi Singh amadi NCC Manipur College ke Kedaching na sarugya ke Tarongi matangda Indian Red Cross Society Kaksang District Secretary ke SIS Dharmadas na hai IRCS Kaksang District Branch Linkha ke bagi chahi ani surakpa mapunimenda asida miyobagi punse kanbada khwaidagi maru oiba ESC katpagi
थरम असे पांगथोकपनी ई कटपना मियोई अमगे पुनसे कनबदा मतेंग यामना चाउना ओय हाइबा वाखलोन असे मयाम पुन्ना खमिनदुना ई पिथोकपदा अकाइबा करिसु लैते मरम अदुना ई कटपगी अकिबा अमत लैतना ई कटपगी हाइनबी थमलसे हाइन सुफोंदोके All Manipur United Club Organization Amokoge Mie Makada Wabagai Area Ge Kart Unit Asinduna Kaksan District Wabagai Ketan Machanda State Sige Unique Identity Ngang Nabage Pandam da protest of Cray. Protest Aduda Manipuri Student Federation MSA Kaksan District Committee Ge Mio Shingsu Sarugyabaka Iroinana Amokona Lodi Batodang Mapung Pana Supportawi Habadu Udke. Manipur Mutat Bayaroi Don't Obliterate Manipur Haiba Banan Makada Pangtokiba Kongsang Duda Mapam Dugi Club Maira Paibi Nahasinka Amade Atay Miyokyasu Saruyake Protest Aduda condemn India's policy to obliterate Manipur Irepak Asige Aikoi Mapune Haiba Placard Paibagaloinana slogan Kyasulauke Sahi ani helaglaba Manipur da tolebe Iranka Asida Bisnupur District ke Manung Changba Tinungai Koda Lomi Singna Suringai da permission ta yaw de haina Mapam da Matau Doriba Center ta forcing na ngasi Lomi Sing Low Subating Kre Hairi Pawasina Makata Ribati Lomi Singna High Canal ge Matak Tangba Amade High Canal ga Tainaba Lo Canen ge Lopam Singda Sahi ani hena Low Udana Lakbana Low Uba Horagani Haina Lopam Sinka Asida Low Pusingna Tractor Sissinaduna Low Koibake Tabak Setaringaida Mapam da Matau Toriba Center and Forcing na Low Koiba Lepko Haina Laktuna Thingba Bibini Hairi Lomi Singna Pongdora Kibada Lopam Sinka Ase Low Uba Yanaba District Asagi DC SP BSSB Amadi Marilenaba Loishang Singda Low Uba Yambinaba Haukiba Marske Tang Taramapandage Jekaya Thakre Santanta Porsinga Loinana Mipam Kya Supamina Kre Adubongasi Poba Permission to Fangdri Haina Low Taba Yadana Lagli Adubo Tiningai Taningai Taningai Laitabana Hingdaba Yaraktabana Lomi Singna Mipam Kaya Pamdana Low Pananaba Kongtang Asil Lokalapani Haidi Loinana ngasi ase Santanta Force na ngakpiragasu ngakpidragasu siba changba low uragani haidona Santanta Force na tanba chatna lopam da phamsinduna laikhe hairi All Manipur United Clubs Organization Amoko Poirei Laimeron ta Maira Paibi Apanba Manipur All Manipur Women's Voluntary Association da Amawaba Committee on Human Rights Core Amasung Manipuri Student Federation MSF ke lisanga Makada Imphal District United Clubs Organization ti iduko amadi Palimna Sinduna iduko ge unit singi mapang kudimakta Chamina riba loop singi unit sing amadi member singa loinana Manipur Motana Bohana riba India ge policy ge mayokta Mairage Kongsa Satuna amadi Kolokya Lauta Singkre Manipur Mutat Payaroi condemn India's policy to obliterate Manipur Haiba Kolok Sing Lautuna Kongsan Sang Singke Imphal District Mairage Kongsat Sakiba Mapam Singka Adudi Sinamba Yangang Pokpi Laitan Pokpi Kaibi Kamucha Kamuda Kewa Bukhau Sagol Mang Chombong Yumnang Palo Nongada Jingarel Despo Kurai Wakong Bukhau Terapur Kongba Kongpal Kongkham Laikai Topa Kongmangkong Sairemp Bukhau Naharup Lamboikol Salangtel Uyumpok Pungdong Bump Isika Ising Tempe Yumnang Kunau Kundrakbam Napet Pali Telo Chana Yadipok Top Singta Yadipok Laimanai Amasung Andro Maike Mapam Singne India Lenga ke Tausel Matam Supada Manipur Apabage Saktambo Tugainaba Honai Haiba Asi Tokriba Taudoka Aduna Amuka Hena Mayek Sengale Ing Tapa Puna Hingminabage Masaka Adu Utna Hingminanaba Manipur Ama Ohenba Pambana Tawena Polishi Ama Oina
paumi puba gari thingduna paumi singba sero festival yahon khidabani amadi Manipur mai hongna chaklangna basan bathausil amane haina lawre debagi maram laite baram maduna iramdam Manipur da hingminari ba yellow kanglop purop khudimangna para ase phamina duna iramdam pa asida mataw oina nungsi sanana amasung mapangi sapo amadana tugaiba ngamlaroi deba iramdam pa imalebag oheminarasi haina amuko poidei leimaron amawaba kor amasung MSF ke maiketegi yellow pureba khudimagda section waron thamke ningde maramdi akhoi imalebag Manipur asida akhoi gari da Manipur tharaga chatpa yaroi haidana akhoi siroi rili chatpagi sida akhoi press media mayambu halalakhiba asigi mayokta akhoi asina yaningtabagi protest sathajabani ngarang nimidangi pung dimpalom tarakpa matamda iroisemba mayai laikai da leiba chanam tomba apokpage meng laikedraba chanam borsing gi yumda activa ama thauduna lakpa sakhangdaba mioi amana nongmai kapsan bagi mayuta wakan mipam sathakre wakan mipam pa aduga mari lainana iroisemba punba maira paibigi president thongam ombi indrapati na haikebada laikai asida fe center ama hangduna leijaba mioi asigi yumda nomai kapsalamba ase hauzik oiba lebaki phibamba ase yingtuna laikai asida asigamba thaudok to hansaningde phana nungaina da balairagaso wari sanana bagi tansa pibiyo amade kanana karigi damakta hairiba thaudok ase thohalibano haibadu miyam khangna sangdokpira u haikibaga loinana asigamba thaudok ase laikai asida mohana thon bigano haiba wafam sing phongdoke asi ana yahuba tholam magadi amone irang marak sida debaki irang marak amupe hena akoi awabada awaba hoigani haina ichaji ni mafamda haijari anna atuba matamda akoi ima ibe maira paibi sije khangna magi karamba patina no icha singa karamba na no haibado atuba matamda singto ina myang khana singto myang ki mafamda media ki thongda mama ma hoina aina haijari Saliba thasage hoki batang tarama panda Myanmar ge mafama amada khutthongna bane haiba thodokta laikhidraba aina thingkraba Manipur ge yawlop ama oiriba KYKL ge yawol lanmi private moirang temp nanau allies nganbage mangane leihon tawram ningthokongda ngase pangthokre laikhidraba nanau surasanpur tuibongdagi laikhidraba mani amade moirang tempo ongbi loidange macha atom bane magi imong manong Manipura thokleba irangka asida lansanaraktuna ningthokongda leiba mangol ngambe college da hangleba rally camp da magi imong manungge miyosing IDP oiduna leribani amade miyampa amade IDP singna sarugo yaduna ngase nanauge mangane leihun thoram ningthokong mangol ngambe college ningthokong rally camp da pangthokibani social media platform da kumidok arapte maning laikai dege adhobi kauba mioi amana yumpham yaudaba wafam kya phongdorakliba asilai thebani ma ke mathakta legal action lokhana basam sare haina yude against drug and alcohol Manipur yadamge general secretary Aribam Aziz Khan phongdorakli hiramasiga mari lainana khergaw makhalai kaida yadamge office ta pangthopa pawgi mipama amada mhana makatana hai adhobi haiba mioi asina mioi kya ge ming seasonaraga mioi sing asidage Azizna anti drug ke ming yamlaba sel khongle haiba asi yumpham yaudaba ngaktane mahna kanada gisu center lawraba leite ma ke post aduna hena viral chatuna ma ke ming chate hana thiale adhobi hariba mioi asina drug agenda kyaga punduna drug dealer kyadage sel khongapadan natna mahake oiba gengkhupo fawba sagalaga mipa mipon kya chatharibane thakarge mamada sunnan Manipuri ama phaduna ransom po oina mahake account da paisa kaplaklaga thadokibage wafam kya su laikre masida sunatna haukiba chahi lisangani kunmari ge october tang kumanga da so athobina mahake gengkhupo aduga pulaga mahake yumda threat tawraki bisu laikre masiga mari lainana athobibo phabinaba mari lainaba singda khangan basu laikre
Maram asina maaki mathakda sapsaba legal action mari leinabasingna lokhatpiyu yadamge maikaidagi so maaki mathakda legal action lakholhalagani haiki paugi mifamba aduda saruk yaraduna adhobina paisa Lobi Kre Haidaba Keragao Dagi Hairu Amade Amosanana Hai Aziza Haidiba Miri Asi Makoiga Imang Manungakdani Hairu Asi Mangonda Apangba Nomada Apangba Tabaka Suraga Amadi Amosanana Riksu Tauraga Hingba Miri Ngakdani Makoi Anidagi Azizna Hirama Amadada Sel Lokiba Late Send Hairakibisu Late Maram asina adobina makoigi mege yangna seasonaraga azasta sidiba marana se impham yaudabani haiki aina sem sajaba complete loire magi mathakta chapchaba action lokhatnabagi damakta aina prajamiyam amadi laibaki seba to biri bai chilinao amadi lenga paibiriba maruena DGP amadi lairiba lenga ki authority sing SP DSP lairiba mayam singna Athubo tam deksel lokat pidana mahakasibo phabiyu aina haijari Rising Notice Investor Summit wangang bada Prime Minister Narendra Modi na haike bada notice tendo reason da hana muta su tabkidribagi maunda chakwatarang thabak phajana changchile makata na su yamna yang na sangsina baga mena warip lawre notice ke diversity ase khwaidigi chawrapa pangal ne amadi reason asina Chakot pagi lamda mangzin thaba oide nominee chatagadaba summit ase haudoladuna Prime Minister na wapam singa se pondo kibani summit to the regional secretary minister sing union minister bureaucrats diplomat chingba kya sarugya ke topi industry lusang basing Mukesh Ambani Gautam Adani Anil Agrawal ne chingba singsu yauke Prime Minister Modi na iske wahandog ase empower ag strengthen and transform pa haina pk matamama de North East po frontier haina khangnaram ke North East hairaga bomb guns amasong rockets haina su khangnarami maduna na hasinge khudong saba phangadaba kya mangan ke haukiba chahi tara asidade naha lesang tara Hingsa thadokre terrorism natraga naxalism ba ase mahake lengang na zero tolerance policy amalokhali samita se ke pandam de notice reason bo opportunity attracting global and the domestic investment ohena bagmagda sinbani haide International Federation of the Red Cross ke Tomaso Delana Haikibada Gazada Oriba Pibam Ase Miamgidi Manglaknaba Amani Streba Sida Matenka Pangba Changlapa Ase Apaba Pau Amani Adobo Masidi Oceanda Thadariba Irika Amadake Hena PE Handakdai Inklepta drugs Kara Sanglaklabaso Miamnadi Eta Adu Yentopadi Oidri Miamna Matenga do Pangdri Humanitarian operation to Amamatautari, Lanta Holdingaki Mamanda, Gazada Nomagi Oiba drugs, Jamanga Dagina, Jatroka Powagi et Matautakibani, Aduba Hosati, Madugi Sarugani Matautarabani, Israel na Gajachangba, Yahaliba et drugs, Adu, Matiksade, Hena, Jauto Hanbatai, Janmant Lengake Wangangloi Amana Haikibada, Masidi, Yamande, Tengmali, Amadi, Tamali, Masenga Hangan Hamba, Yamnamotautai. At a supply sing as a miamda, Pazana Yaholabadi Gaza strip da Awa ana Tarabasing as a Loikigani Haiki. Hausagaro Badamaro Ibapao Amona Pizari Puni Punipangi General Strike Saturday, Lengaki Mikey the Gawapama Mata Pondo Palatri. Kunmangarak Suba International Day of Biodiversity Tauram Awareness Program Kalun and a Pang Tokray. Tinungai Kolda, Longi Singna, Masagi Low Subada permission Yao de Hanya Center to force nothing but be great. Loinana Prime Minister Narendra Modi na nominee Chatagadaba Rising North East Investor Summit ngasi hodokray. Imes PAODAM ngasi gede matang ngasi daloy jare miyang tabiri bersangbo amukah na kurumsari.